Hay ma'am, ngasi wari taminasi nuksiba nungaiba wari niya lobo taminasi ko. Dukradi mama amakaki ngaitom pogsaba masano pa. Luhong laba tha mga taruk ta phari ba. Numa khangawdan na numidang laglaga magi nipi ha. Tari ra nangbo. Aigi thabak posting ore mapanda satpa tare. Imasina kamdawa. Ole sumda imasa thamamasi. Pogi haina sukhanba ada quarter do bedroom amakatang tani hai akhoi hum kamaini adjust tawani ima se ole sumda thamamaga akhoi ni salasi haire haga matunda magi ni piduna haire kaino nang ngangi do ima ahan werbe ima se matumta kamane langthomaga ai nangi natung ina chatina ai lari heitaba nupi nate ai chap chana lari heiba nupi ai tuition la kaino ta amaga ai sida imaga khweni lege nangna nongma ai manda wari libi khida imana ibu wa na tawra joklapani laikaida phisu phiam tawraga waisit lamsing ma tawraga phangpa paisa tana aibu mahai masing tamalapani ngasi aina mi orisi ima ma pani nangbu ai mon hai khidai aduga ngasi karigino imase naitom lang thomaga aibo purika saki harido nang chatlo tha manga taruk leiraga imaga aiga lobo lawo achoba room ama lawro makhoi ani gi wari sanarido thangnawa kada mama de hiptana leirame masan pana asai pankhiba college hum haido adu palakpaduga mama gi mamittagi ningam na bai pirang sinthaki ko ado mamaugi wari tabada mamaudo na harakata tabada manemu da tholak hai ngasi imaugi chinne thulpa wahi meyam da tabada imagi thamoi si pelini law nangdi aigi imau nati aigi ichani nangu phangjawadi aigi laiba phawani lao nang de imau nati ichani lao ima konge haidana ne mamau ni pida nuksi hinna ko leba nungsi ko wari je targa maya samasida asigumba mausu laiko phaba mausu laiko ado mayam comment tabiro wari se nungaibra nungaitaba